ꯁꯨꯝꯅꯒꯤ ꯂꯨꯄꯥ 5 ꯈꯛꯇꯅ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯐ꯭ꯂꯦꯚꯔꯒꯤ ꯀꯦꯛ ꯀꯦꯖꯤ ꯑꯃꯒꯤ ꯃꯄꯨ ꯑꯣꯏꯕꯤꯍꯧ꯫ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ, ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎ ꯑꯃ ꯄꯨꯖꯔꯛꯂꯤ꯫ ꯐꯁꯥꯒꯤ ꯂꯥꯏꯁꯦꯟꯁꯀ ꯂꯣꯏꯅꯅ ꯍꯥꯡꯖꯔꯤꯕ ꯁꯅꯥꯂꯤꯡꯖꯦꯟ ꯕꯦꯀꯔꯤꯅ ꯁꯤꯟꯖ ꯂꯥꯡꯖꯗꯨꯅ ꯂꯥꯛꯂꯤꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯃꯗꯤ ꯗꯤꯋꯥꯂꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯦꯛꯀꯤ ꯑꯣꯏꯕ ꯂꯣꯇꯔꯤ ꯑꯃꯈꯛ ꯄꯥꯡꯊꯣꯛꯆꯒꯗꯧꯔꯤ꯫ ꯂꯣꯇꯔꯤ ꯑꯁꯤꯒꯤ ꯇꯤꯀꯦꯠꯀꯤ ꯃꯃꯜꯅ ꯁꯨꯞꯅꯒꯤ ꯂꯨꯄꯥ 5 ꯈꯛꯇꯅꯤ꯫ ꯊꯝꯖꯔꯤꯕ ꯄ꯭ꯔꯥꯏꯁꯁꯤꯡꯅ ꯐꯥꯔꯁ ꯋꯤꯅꯔꯗ 1 kgꯒꯤ ꯀꯦꯛ ꯑꯃ, ꯑꯗꯨꯁꯨ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯐ꯭ꯂꯦꯚꯔ ꯑꯃꯍꯦꯛꯇꯗ꯫ ꯑꯗꯨꯒ ꯁꯦꯀꯦꯟ ꯋꯤꯅꯔꯗꯁꯨ 1 kgꯒꯤ ꯀꯦꯛ ꯑꯃ, ꯑꯗꯨꯁꯨ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯐ꯭ꯂꯦꯚꯔ ꯑꯃꯍꯦꯛꯇꯗ꯫ ꯊꯥꯔꯗ ꯋꯤꯅꯔꯗꯁꯨ ꯑꯗꯨꯁꯨ 1 kgꯒꯤ ꯀꯦꯛ ꯑꯃ, ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯐ꯭ꯂꯦꯚꯔ ꯑꯃꯍꯦꯛꯇꯗ꯫ ꯑꯗꯨꯒ ꯋꯤꯅꯔ ꯑꯣꯏꯍꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯀꯩꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯂꯦꯝꯍꯧꯔꯤꯕ ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯃꯤꯑꯣꯏ 5 ꯑꯃꯨꯛ ꯈꯟꯒꯠꯆꯔꯒ ½ kgꯒꯤ ꯀꯦꯛ ꯑꯃꯃꯝ ꯑꯗꯣꯝꯗ ꯄꯤꯖꯒꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯗ ꯑꯃꯨꯛ ꯋꯤꯅꯔ ꯑꯣꯏꯍꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯀꯩꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ꯫ ꯃꯤꯑꯣꯏ 5 ꯑꯃꯨꯛꯀ ꯈꯟꯒꯠꯆꯔꯒ ꯕꯦꯟꯇꯣꯒꯤ ꯀꯦꯛ ꯑꯃꯃꯝ ꯄꯤꯖꯒꯅꯤ꯫ ꯑꯗꯣꯝꯅ ꯋꯤꯅꯔ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯀꯦꯛ ꯑꯁꯤꯕꯨ ꯊꯑꯣꯏꯅ ꯕꯔꯥ ꯇꯤꯡꯅ ꯃꯇꯝ ꯃꯥꯡꯅ ꯂꯧꯕ ꯆꯠꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯟꯕꯤꯔꯝꯒꯅꯤ꯫ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯁꯅꯥꯂꯤꯡꯖꯦꯟ ꯕꯦꯀꯔꯤꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯀꯦꯛꯀꯤ ꯗꯦꯂꯤꯚꯔꯤ ꯆꯠꯆꯕꯒꯨꯝꯅ ꯋꯤꯅꯔ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯀꯦꯛ ꯑꯗꯨ ꯑꯗꯣꯝꯒꯤ ꯌꯨꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯤꯟꯖꯔꯛꯀꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯣꯇꯔꯤ ꯑꯁꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯃꯗꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯅꯤꯃꯛꯇ ꯂꯥꯏꯚ ꯊꯥꯖꯒꯅꯤ꯫ ꯑꯗꯨꯅ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯁꯤꯕꯨꯁꯨ ꯃꯌꯥꯝꯅ ꯐꯣꯂꯣ ꯇꯧꯁꯟꯕꯤꯌꯨ, ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ꯫ ꯑꯗꯣꯝꯅ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯏꯁꯥꯃꯛ ꯂꯥꯛꯑꯒ ꯂꯣꯇꯔꯤ ꯑꯁꯤ ꯑꯣꯠꯄ ꯌꯥꯎꯒꯦ ꯍꯥꯏꯔꯕꯁꯨ ꯌꯥꯎꯕꯤꯕ ꯌꯥꯒꯅꯤ꯫ ꯊꯤꯟꯊꯗꯅ ꯍꯧꯖꯤꯛꯃꯛ ꯇꯤꯀꯦꯠ ꯕꯨꯛ ꯇꯧꯁꯟꯕꯤꯍꯧꯔꯣ꯫ ꯇꯤꯀꯦꯠꯀꯤ ꯃꯃꯜꯅ ꯁꯨꯞꯅꯇꯒꯤ ꯂꯨꯄꯥ 5 ꯈꯛꯇꯅꯤ꯫ ꯇꯤꯀꯦꯠ ꯕꯨꯛ ꯇꯧꯕꯤꯅꯤꯡꯕꯁꯤꯡꯅ ꯐꯤꯖꯤꯀꯦꯜ ꯑꯣꯏꯅ ꯏꯁꯥꯃꯛ ꯂꯥꯛꯑꯒ ꯇꯧꯕꯤꯕꯁꯨ ꯌꯥꯒꯅꯤ꯫ ꯑꯗꯨꯒ ꯑꯣꯟꯂꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗ ꯕꯨꯛ ꯇꯧꯕꯤꯅꯤꯡꯕꯁꯤꯡꯅꯗꯤ ꯄꯤꯖꯔꯤꯕ ꯀꯣꯟꯇꯦꯛ ꯅꯝꯕꯔꯁꯤꯡ ꯑꯁꯤꯗ ꯋꯥꯆꯦꯞ ꯑꯃꯗꯤ ꯀꯣꯜꯒꯤ ꯈꯨꯠꯊꯥꯡꯗ ꯇꯧꯕꯤꯕ ꯌꯥꯒꯅꯤ꯫